Akaswani Imphal Wahengbam Rajesh na pau pajari ahanbada maruiba pau Malimgi atay mapamsingda pangthoknabagum Manipuri su ngasi malimgi sinmisingi numit paktana na pangthoknaki Bhagavan Buddha pokiba amasung Buddha gayada aran kubam pangkiba numit puningsingdura ngasi Buddha Purnima pangthokli Griha Mantri Amit Shah na Ladakda Buddha Purnima ga mari lenana Bhagavan Buddha gi senglaba polamsingi mela hogdokre Assam Rifles na mamang thada Manipur gi tongan mafam singdagi yamlaba nisagi polam sing phagatki Goods and Services Tax khongapagi chang mamang thagi April da singthaningai oina hengatki amasung Kendra gi Consumer Affairs Mantri Prahlad Joshi hari Pradhan Mantri Ujwala Yojana na sahi tarada laibak asigi yumthong koti kamarumda awon ba purak pangamle Malimgi atay mapamsingda pangthoknabagum Manipur su ngasi malimgi sinmisingi numit rise asida paktangna pangthokki sinmisingi thodangbu sakhangba amadi kathokpaga loinana makoina pangthokliba thabakidama ikai khumnaba unnabagidama numit asi palan tawbani thabak sumpham singda sinmisingna wakhal pungning apha apun leitana thabak subagi phibam leiba haiba hiramda All India Trade Union Congress AITUC Manipur State Committee na numit asiga mari lenana Imphal leiba Irabot Bhavan Complex da wakat mipam ama pangthokki wakat mipam adura saruk yaraduna AITUC Manipur State Committee ge General Secretary L Soting Kumar hai Manipur gi luraba samasya kya asi yenglaga kumsi sehi gi oina malem gi sinmi singi numit asida wakat mipam oina pangthokpani mang hai ingkumjali singani kulum doigi me ahum degi Manipur da haurakkiba irang asina khwaidagi hena khudong chadriba asi sinmi singni Shri Sotin Kumar hai May Day celebration pangthokpaga loirana sinmi singi maruiba demand issue amadi phangbam tokpa right kaya phangnabuidamakta arepalitana ahanbaletana thengnari aduga loirana privatization gi sathiraba sai thengna maram orakanda sinmi singbu thabak hapning matamda happa lauthokning matamda lauthokpa sina singbo pham kaya sing changchal ibising ase ekoi makha tana thengnabu tangai phadabu leiri Shri Sotin Kumar Makata na hai wakat mifam aduda AITUC na tongan tongba warol sing dabi tauki madugi manungda Manipur gi irang athuba matamda waroi sinpur au Highway Protection Force lingduna highway singda asoengam yaudana chahanba sinmi singi damakta yamdrabada thagi khusumal lupa lising kuntaruk ohelu ariba pension scheme chanhalu public sector office sing privatization towi yaro habina chingba dabi sing asini malengi sinmi singi numi sarkar gi Sinmi Karmachari amasung pension singi oiba Apex Body M2 amasung MGO gi Joint Administrative Council JAC na sinduna Babuparada laiba office da ngasi pangthokre M2 amasung MGO gi hana matam sanga thawpuramba laikhidraba sinmi singi mapamda haikat laikat tamduna ikai khumnaba utuna thoram adugi mapung oiba saktam oiki Kanglaipak Economic Development Organization Kedo na su numit asi Imphal gi Lemarol Sidabi ima kaithel da pangthokki thoram asiga mari lenana organization asi lingkhakibagi chahi 18 chu mapung pharapagi common thoram su pangthokki Assam Rifles na sinduna Chandel Jilla gi Ceylon amasung New Somtal su malem gi sinmi singi numit thoram pangthokki thoram du da tongan mafam singdagi lakpa mioi sama henbana saruk yabaga loinana seireng thiba poster yekpa changdam nabana chingba pangthokki tungda friendly football match amasu pangthokki hari Bharat Myanmar ngangkai paringi New Somtal su Assam Rifles na sinduna malem gi sinmi singi numit pangthokki ngangkai sambal khabagi thabak tawriba BRTF ki sinmi singbu pungning thogotpa oina numit asi mafam aduda pangthokpani numit asiga mari lenana sinmi singna samaj ki damak lauriba thodang singbu ikai khumnaba utpoina angan sing eco park kaksingda leiba Khetrimam Irabot Memorial Complex da uchara kamarum thaki numit asiga mari lenana Mukhyamantri Yumdam Khemchan yauna luchingba kyana sinmi singda yepa pawjer pirakli leibak miyamgi yaifanabagi damak ibudong nongsaba amadi ibudong pakhangba anigi Kalen Cheng Hongbagi Thoram ngasi Imphal gi Sana Konungi Utra Sanglen da pangthokre Thoram dura Rajya Sabha gi MP Maharaj Sana Jawba Leisem basu saruk yaki Indian Red Cross Society Manipur State Branch ki ahanba Management Committee gi mifam ngasi Thangal Bazar MG Avenue da leiba society asigi office da pangthokre mifam aduda kumjali singani kuntaruk kumapan phawgi thau pugodaba thomi sing khankre committee asigi chairman na Narendra Ningombana oiragani Catholic Congress Committee na sinduna Cornerstones Large Area Multipurpose Society Limited gi sehigi oba mifam ngasi Chandel Jilla gi Liwa Chaning da pangthokre
ꯊꯧꯔꯝ ꯑꯗꯨꯗ ꯆꯥꯟꯗꯦꯜ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯈꯨꯜ 18ꯒꯤ ꯂꯧꯃꯤꯁꯤꯡ ꯑꯃꯗꯤ ꯑꯥꯔꯇꯤꯁꯥꯟꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯄꯥꯎꯒꯤ ꯃꯔꯛꯇꯅ ꯕ꯭ꯔꯦꯛ ꯑꯃ꯫ NABH Phanglaba AOI Babina Speciality Hospital asida Medical Surgical Radiation Oncology Nuclear Medicine layingbagi khudongchaba pizari state asida ahanba oina thyroid cancer gi iodine therapy haubaga loinana cancer khangdoknaba PET CT scan leiraba hospital ni CMHT PMJY card paiba amasung government employees singisu layingbada khudongchaba pizari doctor singna tumor board phamduna anaba singi layingda chawna mating pangli akupa marol gi damak AOI Babina Speciality Hospital, Sajiva Jail Road, Khabaisoi, Imphal East, Tanabiu. tabiriba pawasi Akashbani Imphal degini. Bhagavan Buddha pokiba amasung Buddha gayada aran kubam pangkiba numipu ningsingduna ngasi Buddha Purnima pangthokli. Numina siga mari danana Rajapal Ajay Kumar Balana piba paujel da hai nungsi chanabagi tangai phadwa kunai asida Buddha na takpiramba pautaksing aduna apunba amadi machin manau oibagi lipun adu hena sesilhanba oirasanu. Mukhyamantri Yumnang Khemchan Singh, Grihamantri Govindas Konthokjom yauna lusingba kyanasu numit asiga mari danana miyamda yaipa paujel piri. केंद्र की गृह मंत्री अमित शाह ngasi ladaki leda Buddha Purnima ga mari lenana Bhagavan Buddha gi senglaba polam singi mela ama hogdokre miyamda Buddha Purnima gi yaipa paujel piraduna Sri Sahan hai sahi humudra manga gi matungda asigumba senglaba polam sing asi Ladakh ta purakle mantri nai Bhagavan Buddha gi wakhal loksing amasung pautak sing adu mahakna takpiramba sahi lising ani chawnga gi matung pauba asida adumak chanana leiri Ladakh amadi Kargil leiba Bhagavan Buddha gi tunginba sing khaktanatana atai dharma gi miyoi sing na phawba Bhagavan Buddha gi asigumba senglaba polam sing asidagi sakti phanglagani hainasu Sri Sahana thajaba phongdokhe Panthoibi Nitya Mandir Yumam Laikai Imphal West ki Yankai Mari Suba Foundation Day gi thoram ngasi pangthokre thoranga mari lenana strengthening culture and value in education sports Specially Sagol Kangzai of Manipur Haibasigi Matanga Numit Taramangani Chatarakpa workshop Losimigi Thoram Amasu Pangtoki Thoram to the Aren Culture Mantri K.S. Loken Sarukyaki Thoram to the Wangang but the Mukhyamantri Yumnam Khemchan Hai Panthoibi Natya Mandirna Hek Lingak Padagi Mauk Sadagi Lajarakaba Manipuri Jagoi Amasung Theatre gi Lamda Naha Kayabu Sengotana Lagli Mukhyamantri na workshop Adra Saruk Yariba Naha Kuntra Matoiromda certificate sing Kusinaki Masigi Matakta Tongan Tonganba Theatre gi Lamda Saknaraba Miyoi Singbu Ikai Kumnaba Utki Thauramgi Saruk Amo Oina Lai Mayum Mina Kumari Debida Minglen Khongbat Lisingani Kuntaruk Mana Kusinaki Urembam substation degi Tidim 1 feeder na Mai Piriba Tharoijam Salam Luker Laitong Haurang Kaireng Maklang Kachikul Sangai Thena Chingba Mapam Singda Hayeng Mai Pangloi Hari IST line sing semjing gadabana maram oiraga hariba mafam sing asida ayuk pung mapandagi nungtil pung mari phawba mai phangloi haina MSPDCL gi cherol mana hairi Assam Rifles na miyam ga lainariba mari hena sesinanaba amadi ngaksel gi thabak thorom chingda mateng panganaba gi pandamda Nambol Police Station gi OC medical gi lamda thabak toriba miyoi sing Hainokpok ki ward member sing Sangaitel High School principal amadi kulgi khulakpa singa unudana wari sanabagi thorom makhata na chathari Assam Rifles na akaknaba pawgi matungina mamang thada drug puthok pusin tawbasingi matakta operation chathabagi thabak leptana chathari Kaksing jila da miyoi taretegi kwa supari kilogram humudra manga phagat pangamki Chandel jila dana mapan lamdegi Purakpa churup sing phagatki Tenopal jila dagina lupa lakh kunthra nipan rongi mamal oigadaba yungang phagatki Ukhrul jila dagina miyoi ama sel oina lupa lakh kunthra taruka phagatki Masigi matakta Churachampur jila da lupa koti nipan makhairongi mamal oigadaba heroin number 4 kilogram mari gram chani hena phagat pangamki Assam Rifles Sindurangarang Tamenglong District Hospital da idan tawagi kem amasu pangthoki tharomadu da miyoi kun hemena idan toki Amaromda Laikhidraba Assam Rifles ki rifleman singi mafam da ikai khumnaba utpagi thoroma mangasi Tamenglong da pangthokre Rifleman Krishna Kumar amasung PP Bhaskar Manipur gi Jopi da lalorup singna ambush toropada laikhidabani makhoi gi mafam da Assam Rifles ki commandant yauna officer singna ikai khumnaba utki Paugi maraktana break amamuk
खंगनजबा इसा इसा की कोर्ट केसेस अमदी आइनगा मरी लेनबा हिरम सिंह लोइसिनबिबा यारे नेशनल लोक अदालत हाइबदी मियाम की वॉयल संग मसीदा नाकल अनिमा की मियोय सिंह ने यानद्रिबा हिरम सिंह अदुबो कोर्ट की तौफम थोकपा रूल्स की प्रोसीड्यूर अमदी साकी सवोन यावदना यामना नुक्सी चानना लोइसिनबा यारबा लोक अदालत ता वॉयल गदोरिबा सिंह असी इसा यावना लोइसिंगदबनी अमदी मसीना अरोइबा वॉयल सु ओइगनी लोक अदालत की वॉयल सिंह की मायोक्ता अपील तौबसु यारोय पुनमक असी सेल तिंगदना तौगदौरिबनी लाक्लिबा मेगी तांग मापन अनि सुबह थांगजे नुमिता लोक अदालत पांगथोकनी लोक अदालत ता पांगथोकदोरिबा केसेस सिंह अदुदी इलेक्ट्रिसिटी वाटर बिल्स एंड अदर बिल पेमेंट्स एक्सक्लूडिंग नॉन कंपाउंडेबल लैंड एक्विजिशन केसेस पेंडिंग बिफोर कोर्ट ट्राइब्यूनल्स लेबर एम्प्लॉयमेंट एंड सर्विस मैटर्स मनी बैंक लोन रिकवरी मोटर एक्सीडेंटल क्लेम्स मैट्रिमोनियल डिस्प्यूट एक्सेप्ट डाइवोर्स फैमिली मेंटेनेंस केसेस सिंह क्रिमिनल कंपाउंडेबल ऑफेंसेस अदर सिविल केसेस रेवेन्यू केसेस सेक्शन 138 NI एक की मनुंग चनबा केसेस सिंह खंगन जरीबा मणिपुर स्टेट लीगल सर्विसेज अथॉरिटी अंडर द एजिस ऑफ नेशनल लीगल सर्विसेज अथॉरिटी ADR बिल्डिंग लंपेल कोर्ट कॉम्प्लेक्स लंपेल पार्ट फोन नंबर 9436239666 आकाशवाणी इम्फाल की पाव ताबिरी Goods and Services Tax GST khonggapagi chang mamang thagi April da singthaningai oina wangki mamang sahi matam asiga yengnarubda kumsi sai asida GST khonggapagi chang chada nipan dasmik taret hengaki GST collection asi lupa koti lakh ani lising nipunitoi hena oiki masi mamang sahi tha asimakta lupa koti lakh ani lising kulumdoi khaktama oiba ngamki mamang thada gross central GST collection asi lupa koti lising yangkhainitoi hena amasung state GST na lupa koti lising umpumatoi hena khonggaki Gross integrated GST na lupa lakh ama lising kumato hena khongapangamki केंद्र की कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन मंत्री प्रहलाद जोशी ने हाई प्रधानमंत्री उज्ज्वला योजना सही तरह मपुंग फारकपगलना लेबाक असिगी युमथोंग कोटी कया मरुमदा अवोनब पुरकपंगमले सोशल मीडिया थगप पोस्ट अमदा मंत्री नाई स्कीम असिगी खुथांगदा लेबाक असिगी मियांगी पुंसीदा अवोनब पुरक्तुना नुपी सिंगु शक्ति पीबगलना मापांगल फबा भारत अमा ओइनबगी युम्बी हेना मरा चेसिलले मांगनाई मैखु थोप इमुंगदगी हेना साफगदबा हक्सांग सोलरोइदबा प्रधानमंत्री उज्ज्वला योजना ममा ओइबिसिंगी इज्जत हेंगत अमदनतना इमुंग क्यागी हिंगबगी पुंसी लाइथोक हल्ले हौजिक सानबगी पाव नाउरेम बिक्टर देगी राजस्थान की उदयपुर ममांग थागी कुंतरुक्तगी कुनिपान फाउबा पांगथोखिबा नेशनल सब जूनियर पावर लिफ्टिंग एंड डेडलिफ्ट चैंपियन दा सनागी तकमान लौरक्लबा अमसुंग जूनियर स्ट्रोंगमैन ऑफ इंडिया तारक्लबा हंजबम ऋतिक राजपु हानगी MLA ओक्रम हेनरी ने सरुक यादुना सिटीजन्स क्लब वांकई खुनौ सोइबम लेकाइदा ngasi taram ओखरे पावर लिफ्टिंग किलोग्राम मरीफु हुमदोगी कांगलुप्ता हंजबम ऋतिक राज ना सनागी तकमान अमसुंग जूनियर स्ट्रोंगमैन की टाइटल फंगलखी कियामगई हैबोंग मखोंग ग्राउंड दा चथरिबा तरामरी सुबा खागेंबा फुटबॉल ट्रॉफी की ngasi sanakiba ahanba quarter final da RSC na PFA bu panjal amasino da thoiki ani suba match da CHSS mayang Imphal na haingang FC bu penalty shootout ta panjal mapan nipan da thoiki hayeng KFA laifam khunau amasung sai utlo amadi mari suba quarter final da the star nomaibung amasung sufa sagolban sanagani Kainau Library and Sports Association Klasa Bisnupur amasung FC Rengdaina makoi gi I League 3rd Division gi matching mai pakre Madhya Pradesh ki Mulna Stadium da sanakiba match da Klasana the Diamond Rock of Madhya Pradesh pu panjal ani amada thoiki Imphal gi Khomalampak Main Stadium da sanakiba tournament asigi atopa match amada FC Rengdaina Sikkim Brotherhood Football Club pu panjal ani amada thoiki Samuro Makhale kai da chathariba ani suba Maichau Samuro Chigong Trophy Football Tournament ki ngasi sanakiba match singda Kainau FC na Ipak Khathongbu panjal amasino da Drosa in FC na Lamlai FC bu panjal amasino da thoikre Indian Premier League cricket ki match amada hojik Jaipur gi Sawai Mansingh Stadium da Rajasthan Royals ka Delhi Capitals ka sanari hojik ngi haki mamang fawda Rajasthan Royals na toss ngamduna hana batting tawbada over amada wicket amaturaga run taret lawre Rajesh Thakachari Victor अरोइबदा मरोइबा पाव मालेमगी अतै मफमसिंगदा पांगथोकनबगु मणिपुरसु ngasi मालेमगी सिनमिसिंगी नुमित पाक्तनना पांगथोकनखि भगवान बुद्ध पोखिबा अमसुंग बुद्ध गयादा अरान कुबम फंखिबा नुमितपु निंगसिंगदुना ngasi बुद्ध पूर्णिमा पांगथोकली गृह मंत्री अमित शाहना लद्दाखता बुद्ध पूर्णिमागा मरी लेनना भगवान बुद्धगी सेंगलबा पोलमसिंगी मेला हौदोखरे
Assam Rifles na mamang thada Raija sigi tongan mafam singdagi yamlaba nisagi polam sing phagatki. Goods and Services Tax khongapagi chang mamang thagi April da singthaninge oina hengaki amasung Kendra gi Consumer Affairs Mantri Prahlad Joshi na hairi Pradhan Mantri Ujjwala Yojana sahi tara da laibak asigi yumthong koti kaya marumda awon ba purak pangamle. Pau loijare.